ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯣꯌꯣ ꯑꯃꯗꯤ ꯃꯣꯔꯥꯟꯕꯤ ꯍꯥꯏꯕ ꯋꯥꯔꯤ ꯑꯃꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤꯄꯥ ꯃꯣꯌꯣ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯇꯟꯕ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯃꯤꯅꯤ꯫ ꯃꯌꯥꯝꯒ ꯊꯣꯏꯅ ꯇꯤꯟꯅꯕ ꯇꯣꯠꯅꯕ ꯇꯧꯔꯝꯗꯦ꯫ ꯃꯍꯥꯛ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯜꯂꯤ꯫ ꯅꯣꯡꯃ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯃꯤꯟꯅꯕ ꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯜ ꯀꯧꯕ ꯑꯍꯟ ꯑꯃ ꯃꯈꯣꯏꯒꯤꯗ ꯆꯠꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯣꯌꯣ ꯀꯧꯕ ꯅꯤꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯇꯨꯝꯕ ꯌꯥꯎꯔꯛꯄꯗ ꯉꯥꯏꯔꯝꯃꯤ꯫ ꯃꯥꯕꯨ ꯎꯕꯗ ꯇꯣꯃꯥꯜ ꯀꯧꯕ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯇꯤ ꯍꯧꯖꯤꯛꯇ ꯇꯨꯝꯕ ꯍꯧꯔꯤꯕ꯭ꯔꯥ? ꯌꯥꯍꯧꯗꯨ ꯈꯔ ꯊꯦꯡꯃꯜꯂꯤ, ꯈꯔ ꯉꯟꯅ ꯍꯧꯒꯠꯄ ꯇꯝꯃꯨ꯫ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯑꯌꯨꯛꯀꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯇꯨꯅ ꯁꯥꯗ ꯌꯩꯍꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯍꯨꯃꯥꯡ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯁꯥꯗꯨ ꯐꯒꯅꯤ" ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯣꯌꯣ ꯑꯍꯟꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯊꯣꯏꯅ ꯊꯧꯁꯥꯔꯝꯗꯦ꯫ ꯑꯍꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯃꯥꯏꯕꯤ ꯑꯃ ꯂꯥꯛꯇꯨꯅ ꯖꯥꯟ ꯌꯦꯡꯒꯗꯧꯔꯤ꯫ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯂꯥꯏ ꯑꯣꯛꯅꯗꯨꯅ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯉꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯀꯔꯤ ꯂꯥꯏꯅ ꯇꯧꯔꯤꯕꯒꯦ ꯈꯪꯂꯒꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯁꯨ ꯌꯦꯡꯅꯤꯡꯕ꯭ꯔꯥ? ꯂꯥꯛꯎ." ꯋꯥꯗꯨ ꯇꯥꯔꯒ ꯃꯣꯌꯣꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯑꯗꯨꯕꯨ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯍꯣꯔꯦꯟꯗꯤ ꯃꯣꯔꯥꯟꯕꯤ ꯍꯣꯏꯗ ꯆꯪꯗꯨꯅ ꯃꯥꯕꯨ ꯎꯖꯔꯒꯅꯤ ꯈꯟꯗꯨꯅ ꯃꯃꯣꯟꯗꯨ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯃꯍꯥꯛ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯕ ꯉꯝꯗꯅ ꯋꯥꯅ ꯂꯩꯈꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯃꯍꯥꯛ ꯃꯃꯣꯟ ꯅꯨꯡꯉꯥꯏꯅ ꯍꯨꯏ ꯈꯣꯡꯂꯗꯨꯅ ꯃꯣꯔꯥꯟꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯊꯨꯡꯈꯤ꯫ ꯇꯣꯃꯥꯅ "ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯂꯥꯛꯂꯕ꯭ꯔꯥ?" ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤ ꯃꯣꯔꯥꯟꯕꯤꯕꯨ ꯌꯦꯡꯂꯒ "ꯅꯪ ꯇꯥꯗꯒꯤ ꯐꯤꯗꯥ ꯄꯨꯊꯣꯔꯛꯎ" ꯍꯥꯏꯔꯛꯈꯤ꯫ ꯃꯣꯔꯥꯟꯕꯤꯅ ꯐꯤꯗꯥ ꯄꯨꯊꯣꯔꯛꯇꯨꯅ "ꯇꯥꯗ, ꯃꯁꯤꯗ ꯐꯝꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯐꯤꯗꯥ ꯊꯥꯈꯤ꯫ ꯃꯣꯌꯣ ꯃꯃꯣꯟ ꯅꯨꯡꯉꯥꯏꯅ ꯐꯤꯗꯥꯗ ꯐꯝꯗꯨꯅ ꯖꯥꯟ ꯌꯦꯡꯒꯗꯧꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯇꯣꯃꯥꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯁꯨ ꯃꯥꯏꯕꯒꯤ ꯊꯕꯛꯁꯤ ꯍꯩꯒꯗꯕ ꯃꯥꯜꯂꯤ꯫ ꯅꯪꯁꯨ ꯖꯥꯟ ꯑꯁꯤ ꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯕ꯭ꯔꯣ?" ꯃꯗꯨ ꯇꯥꯔꯒ ꯃꯣꯌꯣ ꯅꯥꯄꯟ ꯀꯥꯗꯨꯅ ꯀꯔꯤꯁꯨ ꯀꯤꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯈꯤ, "ꯈꯨꯔꯥ, ꯃꯥꯅ ꯌꯦꯡꯕꯗ ꯎꯗ꯭ꯔꯕꯗꯤ ꯍꯣꯏ, ꯑꯩꯁꯨ ꯎꯕ꯭ꯔꯥ ꯌꯦꯡꯒꯦ" ꯈꯨꯝꯈꯤ꯫ ꯃꯍꯥꯛ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗꯗꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯁꯥꯔꯗꯨꯅ ꯉꯥꯡꯁꯛꯏ꯫ ꯅꯨꯃꯤꯠ ꯇꯥꯈꯤꯗꯨꯅ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡꯗꯨ ꯈꯔ ꯈꯔ ꯀꯤꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯥꯟ ꯎꯕꯤꯗꯨ ꯂꯥꯛꯂꯦ꯫ ꯃꯥꯏꯕ ꯇꯣꯃꯥꯅ ꯂꯩꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯃꯃꯥꯡꯗ ꯖꯥꯟ ꯎꯕꯤꯗꯨꯒ ꯂꯣꯏꯅꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯗꯨꯅ "ꯏꯆꯥꯅꯨꯄꯤꯗ ꯉꯥꯎꯍꯜꯂꯤꯕ ꯂꯥꯏ ꯑꯁꯤ ꯀꯔꯤ ꯂꯥꯏꯅꯣ ꯇꯥꯛꯄꯤꯌꯨ, ꯎꯍꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯃꯤꯡꯁꯦꯟ ꯑꯃ ꯊꯥꯔꯗꯨꯅ ꯃꯥꯏꯕꯤ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯛꯂꯦ, ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯏ꯫ ꯃꯗꯨꯗ ꯇꯣꯃꯥꯅ "ꯃꯁꯛ ꯁꯦꯡꯅ ꯎꯠꯂꯨ ꯍꯥꯏꯌꯨ, ꯀꯔꯤ ꯄꯤꯖꯔꯒ ꯐꯒꯗꯒꯦ ꯍꯪꯉꯨ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯛ ꯃꯀꯣꯛꯇ ꯁꯝ ꯑꯃ ꯌꯥꯜꯂꯤ, ꯃꯈꯨꯠꯇ ꯆꯩꯁꯨ ꯑꯃ ꯄꯥꯏ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗꯒꯤ ꯃꯣꯌꯣ ꯑꯁꯨꯝ ꯀꯤꯁꯤꯜꯂꯛꯂꯦ꯫ ꯃꯍꯥꯛ ꯐꯝꯕ ꯉꯝꯗ꯭ꯔꯦ꯫ ꯆꯠꯀꯗꯕꯁꯨ ꯃꯝꯁꯤꯟꯈꯤꯕꯅ ꯀꯤꯔꯦ꯫ ꯃꯃꯥꯏꯗꯨ ꯉꯥꯡꯈꯠꯂꯛꯂꯦ꯫ ꯃꯥꯏꯕꯒꯤ ꯃꯆꯥꯅꯨꯄꯤ ꯃꯣꯔꯥꯟꯕꯤꯒꯤ ꯃꯃꯥꯡꯗꯁꯨ ꯀꯤꯗꯕ ꯁꯥꯔꯗꯨꯅ "ꯈꯨꯔꯥ, ꯑꯩꯍꯥꯛ ꯆꯠꯂꯒꯦ" ꯍꯥꯏꯔꯒ ꯍꯧꯒꯠꯂꯛꯈꯤ꯫ ꯃꯣꯔꯥꯟꯕꯤꯅ "ꯇꯥꯗ, ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯈꯣ, ꯌꯦꯡꯂꯤꯕꯁꯤ ꯂꯣꯏꯔꯒ ꯆꯠꯂꯕꯁꯨ ꯌꯥꯕꯗꯨꯕꯨ." ꯃꯣꯌꯣꯗꯨ ꯃꯗꯨꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ꯫ ꯃꯍꯥꯛꯅ "ꯏꯕꯦꯝꯃ, ꯑꯩꯍꯥꯛ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯂꯒꯦ" ꯍꯥꯏꯔꯒ ꯍꯧꯒꯠꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯣꯔꯥꯟꯕꯤꯅ "ꯇꯥꯗ, ꯑꯩꯍꯥꯛ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯃꯩ ꯄꯥꯏꯗꯨꯅ ꯊꯤꯟꯗꯣꯛꯆꯒꯦ." ꯃꯣꯌꯣꯅ ꯀꯤꯗꯕ ꯁꯥꯔꯗꯨꯅ "ꯌꯥꯅꯤꯗ, ꯑꯁꯨꯛ ꯉꯥꯜꯂꯤꯕꯁꯤꯕꯨ" ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯣꯏꯔꯣꯟ ꯂꯣꯜꯂꯤꯕꯤ ꯃꯣꯔꯥꯟꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯧꯕ ꯁꯥꯔꯤ ꯈꯪꯒꯅꯤ, ꯉꯁꯤꯗꯤ ꯂꯝꯍꯦꯟꯕ ꯃꯈꯩ ꯂꯣꯏꯅ ꯆꯥꯔꯒꯦ" ꯍꯥꯏꯅ ꯀꯟꯅ लाउꯔꯛꯈꯤ꯫ ꯃꯣꯌꯣ ꯃꯁꯝ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ꯫ ꯃꯍꯥꯛ ꯀꯤꯗꯕ ꯁꯥꯔꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯂꯦ꯫ ꯃꯣꯔꯥꯟꯕꯤꯅ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯃꯩ ꯄꯥꯏꯗꯨꯅ ꯊꯤꯟꯗꯣꯛꯄꯤꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯌꯨꯝꯗꯨꯒꯤ
ꯙꯔꯤ ꯀꯨꯝꯊꯕ ꯍꯧꯕꯗꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯅꯥꯛ ꯌꯦꯠꯇ ꯌꯦꯡꯂꯗꯨꯅ ꯊꯣꯛꯂꯛꯄꯗ ꯀꯤꯕꯗꯒꯤ ꯃꯈꯣꯡꯗꯨ ꯈꯨꯗꯤ ꯊꯤꯖꯤꯟꯈꯤ꯫ ꯎꯁꯤꯟ ꯑꯁꯤꯅ ꯀꯣꯟꯊꯣꯡ ꯌꯧꯔꯕꯗ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯒꯦ ꯈꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯀꯤꯅ ꯀꯤꯅ ꯆꯦꯜꯂꯛꯄꯅ ꯂꯝꯈꯥꯡꯗ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯃꯀꯣꯛꯇ ꯁꯝ ꯌꯥꯟꯕꯤ ꯃꯈꯨꯠꯇ ꯆꯩꯁꯨ ꯄꯥꯏꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯀꯟꯅ ꯆꯦꯜꯂꯛꯄ ꯍꯦꯛ ꯎꯏ꯫ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯈꯤꯗ꯭ꯔꯦ꯫ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯦ꯫ ꯃꯗꯨꯗ ꯁꯝꯄꯨꯕꯤ ꯑꯗꯨꯁꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯟꯅ ꯃꯥꯅ ꯇꯥꯅꯕ ꯐꯪꯗꯅꯕ ꯆꯦꯜꯂꯦ꯫ ꯃꯣꯌꯣꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯀꯟꯅ ꯇꯥꯅꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯈ꯭ꯔꯤ ꯑꯀꯣꯏꯕꯗꯨ ꯆꯦꯟꯅꯗꯨꯅ ꯂꯩꯔꯕꯗ ꯁꯝꯄꯨꯕꯤꯗꯨ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯗ ꯀꯨꯝꯊꯗꯨꯅ ꯄꯨꯈ꯭ꯔꯤꯒꯤ ꯅꯥꯀꯜ ꯑꯃꯗ ꯀꯥꯈꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯣꯌꯣ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗ ꯃꯍꯥꯛ ꯄꯨꯈ꯭ꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯈꯤꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯑꯃꯨꯛ ꯀꯥꯅꯕ ꯍꯣꯠꯅꯩ꯫ ꯑꯁꯨꯝꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯣꯠꯅꯔꯕꯗ ꯃꯣꯌꯣꯗꯨ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯁꯤꯕꯨ ꯂꯥꯏ ꯍꯥꯏꯕꯗꯨꯔꯥ? ꯂꯥꯏ ꯑꯣꯏꯔꯕꯗꯤ ꯃꯥꯡꯈꯤꯅꯤ, ꯂꯥꯏ ꯅꯠꯇ ꯃꯥꯜꯂꯦꯗ꯫ ꯂꯥꯏ ꯑꯣꯏꯔꯕꯁꯨ ꯐꯥꯔꯒꯦ ꯈꯟꯈ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯃꯩꯊꯪꯗ ꯃꯍꯥꯛ ꯂꯥꯏꯔꯥꯏ ꯃꯅꯥꯛꯇ ꯅꯞꯇꯨꯅ ꯂꯩꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯊꯣꯛꯄ ꯇꯧꯗ꯭ꯔꯦ꯫ ꯃꯣꯌꯣꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯥꯛꯇ ꯂꯦꯞꯂꯦ꯫ ꯃꯗꯨꯗ ꯄꯨꯈ꯭ꯔꯤꯗ ꯂꯩꯔꯤꯕ ꯑꯗꯨꯅ ꯃꯣꯌꯣꯕꯨ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯈꯔ ꯆꯤꯡꯈꯠꯂꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯣꯌꯣꯗꯨ ꯑꯩ ꯂꯣꯏꯔꯦꯗꯅ ꯈꯟꯗꯨꯅ ꯀꯤꯅ ꯀꯤꯅ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡ, ꯑꯩꯕꯨ ꯆꯤꯡ ꯂꯝꯕꯤ ꯌꯧꯒꯗꯕ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ, ꯑꯩꯍꯥꯛ ꯆꯤꯡꯃꯤꯅꯤ꯫ ꯃꯣꯌꯣꯅ ꯃꯤꯅꯤ ꯈꯪꯂꯛꯇꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯎꯔꯒ ꯆꯦꯜꯂꯤꯕꯗꯤ ꯍꯪꯂꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯅ ꯄꯨꯔꯤꯕꯁꯤ ꯀꯅꯤ ꯈꯔꯒ ꯒꯟꯖꯥꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯈꯔꯅ ꯑꯩꯕꯨ ꯐꯥꯒꯗꯕꯒꯤ ꯇꯥꯟꯅꯔꯛꯄ ꯑꯗꯨꯗ ꯅꯍꯥꯛꯄꯨ ꯅꯤꯡꯊꯧꯒꯤ ꯃꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯑꯩꯅ ꯆꯦꯜꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯂꯝꯕꯤ ꯑꯗꯨ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯣꯌꯣꯅ ꯆꯤꯡ ꯆꯪꯐꯝ ꯂꯝꯕꯤ ꯑꯗꯨ ꯐꯥꯎꯕ ꯆꯠꯃꯤꯟꯅꯗꯨꯅ ꯇꯥꯛꯄꯤꯔꯦ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ, ꯏꯕꯨꯡ, ꯑꯩꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯒꯤ ꯌꯨꯝ ꯇꯥꯟꯅ ꯆꯠꯃꯤꯟꯅꯔꯁꯤ꯫ ꯌꯨꯝ ꯌꯧꯔꯒ ꯑꯍꯥꯎꯕ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯒ ꯅꯣꯡꯉꯥꯜꯂꯒ ꯅꯌꯨꯝꯗ ꯆꯠꯈꯣ, ꯌꯥꯕ꯭ꯔꯥ ꯍꯪꯂꯛꯈꯤ꯫ ꯃꯗꯨ ꯇꯥꯔꯒ ꯃꯣꯌꯣꯗꯨ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯉꯁꯥꯏ ꯍꯥꯏꯍꯧꯕ ꯂꯝꯍꯦꯟꯕ ꯃꯈꯩ ꯂꯣꯏꯅ ꯆꯥꯔꯒꯦ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯍꯣꯏ ꯃꯥꯏ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯆꯦꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯅ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯁꯝ ꯌꯥꯟꯕꯤ ꯑꯗꯨꯁꯨ ꯃꯥꯕꯨ ꯐꯥꯅꯕ ꯇꯥꯟꯅꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯂꯥꯛꯂꯕꯣꯏ ꯅꯤꯡꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯏꯟꯗꯨꯅ ꯆꯦꯜꯂꯛꯂꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯃꯣꯌꯣ ꯀꯤꯈꯤꯕꯅ ꯂꯣꯏꯔꯦ꯫ ꯈꯣꯟꯖꯦꯜ ꯐꯥꯏꯕ ꯃꯈꯩ ꯍꯣꯏ ꯃꯥ ꯍꯥꯏꯔꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯨ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯕꯗ ꯂꯩꯍꯧꯔꯦ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯃꯥꯜꯂꯤ ꯈꯟꯗꯨꯅ ꯃꯩ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯃꯣꯌꯣ ꯀꯤꯕꯅ ꯃꯃꯥꯕꯨ ꯎꯗꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯃꯥ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯪꯕꯗ ꯃꯣꯌꯣꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯇꯧꯅ ꯍꯥꯏꯔꯛꯈꯤ, ꯁꯝꯄꯨꯕꯤ, ꯁꯝꯄꯨꯕꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯥ ꯑꯗꯨꯅ, ꯏꯆꯥꯁꯦ ꯂꯥꯏ ꯐꯠꯇꯕ ꯑꯣꯡꯅꯔꯦ ꯈꯟꯗꯨꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯩ ꯀꯥꯟꯊꯣꯛꯍꯟꯈꯤ꯫ ꯃꯣꯌꯣꯗꯨ ꯅꯤꯡꯁꯤꯡ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯣꯡꯃ ꯃꯣꯔꯥꯟꯕꯤ ꯊꯦꯡꯅꯈꯤ꯫ ꯃꯣꯔꯥꯟꯕꯤꯅ, ꯇꯥ ꯃꯣꯌꯣ, ꯀꯔꯤ ꯇꯧꯔꯕꯒꯤ ꯑꯩꯈꯣꯏꯗ ꯀꯥꯛ ꯆꯠꯊꯣꯛꯄꯤꯔꯛꯈꯤꯗ꯭ꯔꯦ? ꯃꯣꯌꯣꯅ ꯍꯥꯏꯐꯦꯠ ꯏꯀꯥꯏꯔꯞ ꯇꯧꯅ ꯅꯈꯣꯏꯒꯤ ꯁꯝꯄꯨꯕꯤꯗꯣ ꯍꯥꯏꯔꯛꯏ꯫ ꯃꯣꯔꯥꯟꯕꯤꯅ ꯍꯥꯏꯔꯛꯈꯤ, ꯍꯧꯖꯤꯛꯇꯤ ꯁꯝꯄꯨꯕꯤꯗꯨ ꯂꯩꯇ꯭ꯔꯦ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯃꯆꯤꯟꯖꯥꯛ ꯄꯤꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯅꯥꯎꯅꯨꯄꯤꯗꯨ ꯍꯧꯖꯤꯛꯇꯤ ꯐꯔꯦ꯫ ꯃꯗꯨ ꯇꯥꯔꯒ ꯃꯣꯌꯣꯅ ꯀꯔꯤ ꯀꯔꯤ ꯄꯣꯠ ꯄꯤꯈꯤꯕꯒꯦ ꯍꯪꯂꯛꯈꯤ꯫ ꯃꯣꯔꯥꯟꯕꯤꯅ, ꯑꯗꯨꯕꯨꯔꯣ, ꯁꯝ ꯑꯃꯅꯦ, ꯆꯔꯨꯅ ꯁꯥꯕ ꯃꯤ ꯑꯃꯗ ꯐꯤꯃꯨꯅ ꯁꯦꯠꯂꯒ ꯁꯝ ꯑꯗꯨꯗ ꯄꯅꯥꯎ ꯁꯤꯡꯅꯥꯎ ꯍꯤꯗꯥꯛ ꯃꯅꯥ ꯈꯔ, ꯍꯩꯔꯝ ꯇꯔꯦꯠ ꯂꯩꯔꯝ ꯇꯔꯦꯠ ꯀꯔꯤ ꯀꯔꯤꯅꯣ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯞꯇꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯗꯣꯛꯎꯏ꯫ ꯃꯈꯨꯠꯇꯁꯨ ꯆꯩꯁꯨ ꯑꯃ ꯄꯥꯏꯍꯟꯗꯨꯅ ꯄꯨꯖꯥ ꯇꯧꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯐꯔꯦ꯫ ꯃꯗꯨ ꯇꯥꯕꯗ ꯃꯣꯌꯣꯅ ꯈꯜꯂꯤ, ꯅꯍꯥꯟ ꯑꯩꯅ ꯊꯦꯡꯅꯈꯤꯕꯗꯨ ꯃꯐꯝ ꯑꯗꯨꯗ ꯄꯣꯠꯁꯤꯡꯗꯨ ꯊꯥꯗꯣꯔꯛꯀꯅꯤ ꯈꯪꯕꯗꯒꯤ ꯁꯝꯄꯨꯕꯤ ꯑꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯦ꯫ ꯀꯌꯥꯗ ꯉꯛꯈ꯭ꯔꯕ ꯂꯥꯏꯅꯣ! ꯃꯥꯅꯁꯨ ꯑꯩꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ
ꯑꯍꯥꯎꯕ ꯊꯣꯡꯗꯅ ꯆꯥꯃꯤꯟꯅꯔꯨꯁꯤ ꯀ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯄꯨꯅꯕ ꯍꯣꯠꯅꯕ ꯁꯥꯔꯤ꯫ ꯍꯦꯔꯥ, ꯃꯥꯕꯨ ꯐꯥꯗꯨꯅ ꯊꯝꯂꯝꯂꯕꯗꯤ ꯐꯒꯗꯧꯕꯅꯤ꯫ ꯋꯥꯍꯩꯗꯨ ꯈꯔ ꯃꯣꯔꯥꯟꯕꯤꯅ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯃꯨꯛ ꯐꯥꯗꯨꯅ ꯂꯧꯒꯗꯧꯕꯒꯤ ꯁꯔꯨꯛ ꯏꯔꯦꯝ ꯂꯦꯝꯅ ꯂꯥꯛꯆꯒꯦ, ꯀꯔꯤ ꯊꯣꯛꯏ ꯈꯟꯗꯨꯅ ꯍꯥꯏꯔꯤꯕꯅꯣ? ꯅꯤꯄꯥꯗꯤ ꯊꯣꯛꯆꯗ꯭ꯔꯒ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯃꯣꯌꯣꯅ ꯇꯥꯔꯒ, ꯆꯨꯝꯃꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯅ ꯅꯤꯄꯥ ꯊꯣꯛꯂꯝꯂꯕꯗꯤ ꯃꯥ ꯈꯪꯂꯝꯒꯗꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯃꯣꯔꯥꯟꯕꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕꯅꯤ ꯈꯟꯖꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯥꯕꯨꯛꯆꯦꯟꯗ ꯁꯦꯡꯉꯨ, ꯅꯪꯅ ꯑꯃꯨꯛ ꯐꯥꯕꯤꯗ꯭ꯔꯕꯁꯨ ꯏꯁꯥꯅ ꯌꯥꯅ ꯅꯇꯨꯡ ꯏꯟꯖꯒꯦ ꯍꯥꯏꯔꯒ ꯆꯠꯈꯤ꯫ ꯃꯣꯌꯣꯅ ꯈꯜꯂꯤ, ꯑꯩꯅꯗꯤ ꯃꯉꯣꯟꯗ ꯍꯥꯏꯕ ꯏꯀꯥꯏꯗꯨꯅ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯑꯩꯕꯨ ꯍꯥꯟꯅ ꯌꯥꯕꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃ ꯃꯣꯌꯣ ꯈꯣꯏꯒꯤ ꯈꯥ ꯊꯪꯕꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯃꯤ ꯑꯃ ꯁꯤꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯑꯍꯟ ꯄꯨꯡꯌꯩꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯤꯕꯗꯨꯒꯤ ꯏꯃꯨꯡꯗ ꯆꯠꯇꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯔꯃꯒꯤ ꯋꯥ ꯇꯥꯅꯕ ꯆꯠꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯃꯣꯌꯣ ꯆꯠꯊꯣꯛꯂꯨꯕꯗꯒꯤ ꯃꯝꯁꯤꯟꯈꯤꯗꯨꯅ ꯀꯤꯔꯛꯇꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯃꯥꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯥꯟꯅꯐꯝ ꯑꯣꯏꯕ ꯂꯝꯕꯤꯅꯤ꯫ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯈꯣꯡꯕꯥꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯀꯤꯅ ꯀꯤꯅ ꯆꯦꯜꯂꯛꯄꯗ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯇꯥꯁꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯡꯌꯩꯕ ꯅꯤꯄꯥ ꯑꯗꯨꯁꯨ ꯑꯁꯤꯐꯝ ꯌꯨꯝꯗꯨꯗ ꯆꯠꯂꯨꯕꯗꯒꯤ ꯑꯃꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯤꯟꯗ ꯄꯨꯡꯒꯤ ꯄꯨꯡꯂꯣꯟ ꯍꯥꯏꯔꯗꯨꯅ ꯃꯃꯣꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯈꯣꯡꯕꯥꯟꯗꯨ ꯀꯥꯅꯕ ꯆꯣꯡꯂꯛꯄꯗ ꯈꯣꯡꯕꯥꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯣꯌꯣꯅ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯃ ꯇꯥꯞ ꯐꯥꯔꯒ ꯆꯤꯡꯁꯤꯜꯂꯦ꯫ ꯃꯥ ꯍꯧꯖꯤꯛ ꯈꯣꯡꯕꯥꯟꯗ ꯇꯥꯁꯤꯟꯗꯨꯅ ꯃꯣꯌꯣꯅ ꯐꯥꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯅꯤꯄꯥ ꯄꯨꯡꯌꯩꯕ ꯑꯍꯜꯗꯨ ꯑꯃꯝꯕꯗꯨꯗ ꯃꯐꯝ ꯈꯪꯗꯅ ꯐꯥꯕꯗꯨꯗ ꯄꯥꯈꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯈꯟꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯍꯣ ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯍꯣ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯔꯛꯂꯦ꯫ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯣꯌꯣꯅ ꯅꯤꯄꯥ ꯑꯗꯨ ꯊꯅꯝꯂꯒ ꯈꯣꯡꯕꯥꯟ ꯀꯥꯈꯠꯇꯨꯅ ꯂꯥꯛꯂꯦ꯫ ꯅꯤꯄꯥꯗꯨꯅ ꯂꯥꯎꯔꯛꯄꯗꯨ ꯃꯣꯌꯣꯒꯤ ꯃꯃꯥꯅ ꯇꯥꯔꯗꯨꯅ ꯃꯩ ꯄꯨꯊꯣꯛꯇꯨꯅ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ, ꯈꯣꯡꯕꯥꯟꯗ ꯃꯤ ꯇꯥꯗꯨꯅ ꯂꯩꯔꯦ, ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯌꯨꯝꯊꯪꯅꯕꯁꯤꯡ ꯆꯦꯟꯊꯣꯛꯅꯔꯛꯇꯨꯅ ꯄꯨꯡꯌꯩꯕ ꯑꯍꯟ ꯑꯗꯨꯕꯨ ꯂꯧꯈꯠꯄꯤꯔꯦ꯫ ꯃꯌꯥꯝꯅ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯪꯂꯛꯄꯗ ꯄꯨꯡꯌꯩꯕꯗꯨꯅ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯃꯥꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯔꯤꯅꯣ ꯈꯪꯗꯦ, ꯑꯩꯅ ꯈꯣꯡꯕꯥꯟ ꯀꯥꯜꯂꯛꯄꯗ ꯃꯤ ꯃꯥꯟꯕ ꯑꯃꯅ ꯑꯩꯒꯤ ꯈꯣꯡ ꯑꯁꯤ ꯐꯥꯗꯨꯅ ꯆꯤꯡꯊꯈꯤ꯫ ꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗꯦ, ꯀꯟꯅ ꯀꯣꯟꯗꯨꯅ ꯊꯝꯈꯤ, ꯋꯥꯁꯨ ꯉꯥꯡꯗꯦ꯫ ꯑꯩꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯊꯋꯥꯏ ꯑꯁꯤ ꯃꯥꯡꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯌꯥꯝ ꯇꯥꯅꯕ ꯂꯥꯎꯔꯛꯂꯤꯕꯁꯤꯅꯤ꯫ ꯈꯔ ꯂꯥꯎꯔꯝꯂꯒ ꯑꯩꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ, ꯃꯤꯔ ꯂꯥꯏꯔ ꯀꯔꯤꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯣꯌꯣꯗꯤ ꯃꯌꯨꯝꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤꯗꯨꯅ ꯇꯨꯃꯤꯟꯅ ꯇꯨꯝꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯍꯟ ꯑꯗꯨ ꯑꯅꯥꯕ ꯑꯣꯏꯗꯨꯅ ꯃꯄꯨꯟꯁꯤ ꯇꯦꯟꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯣꯌꯣꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤꯗ ꯆꯠꯊꯣꯔꯛꯄꯗ ꯅꯍꯥꯟ ꯄꯨꯈ꯭ꯔꯤꯗ ꯊꯦꯡꯅꯈꯤꯕ ꯁꯝꯄꯨꯕꯤ ꯅꯨꯄꯤꯗꯨ ꯊꯦꯡꯅꯔꯦ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯀꯔꯕꯥꯔꯒꯤ ꯄꯣꯠꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯣꯌꯣꯅ ꯈꯜꯂꯤ, ꯃꯁꯤꯒꯤ ꯅꯨꯄꯤ ꯁꯝꯄꯨꯕꯤꯁꯤ ꯃꯣꯔꯥꯟꯕꯤꯒꯤ ꯃꯄꯥꯅ ꯆꯔꯨꯅ ꯁꯥꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯊꯥꯗꯣꯛꯈꯤꯕ ꯂꯥꯏꯗꯨꯅꯤ꯫ ꯉꯁꯤꯗꯤ ꯈꯪꯒꯅꯤ, ꯃꯥꯕꯨ ꯍꯦꯛꯇ ꯐꯥꯔꯒꯦ, ꯃꯥꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯤꯗ ꯆꯪꯗꯨꯅ ꯃꯆꯤꯟꯖꯥꯛ ꯇꯥꯟꯗꯨꯅ ꯆꯥꯔꯤꯕꯅꯤ꯫ ꯃꯥꯅꯁꯨ ꯑꯩꯕꯨ ꯃꯥꯒꯤꯗ ꯆꯠꯂꯨꯁꯤ, ꯑꯍꯥꯎꯕ ꯆꯥꯔꯨꯁꯤ ꯀ ꯍꯥꯏꯔꯗꯅ ꯅꯪ ꯉꯁꯤꯗꯤ ꯈꯪꯒꯅꯤ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯝꯄꯨꯕꯤ ꯅꯨꯄꯤꯗꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯍꯥꯛꯄꯨ ꯅꯍꯥꯟ ꯑꯩꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯊꯦꯡꯅꯈꯤꯕꯗꯨ ꯅꯠꯇ꯭ꯔꯥ? ꯅꯍꯥꯟꯗꯤ ꯑꯍꯟ ꯑꯣꯏꯅ ꯎꯏ, ꯉꯁꯤꯗꯤ ꯅꯍꯥ ꯑꯣꯏꯔꯝꯂꯦ꯫ ꯃꯗꯨ ꯇꯥꯕꯗ ꯃꯣꯌꯣꯅ ꯁꯣꯏꯗ꯭ꯔꯦ, ꯀꯌꯥ ꯃꯌꯥ ꯍꯩꯔꯤꯕꯅꯣ ꯈꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯝꯄꯨꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯉꯁꯤꯗꯤ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯔꯣꯏ, ꯐꯥꯗꯨꯅ ꯄꯨꯔꯅꯤ꯫ ꯁꯝꯄꯨꯕꯤꯅ ꯍꯥꯏꯔꯤ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯅꯅꯥꯏ ꯑꯩꯗꯤ ꯄꯣꯠꯁꯤꯡ ꯑꯁꯤ ꯌꯣꯟꯖꯔꯒ ꯏꯆꯥꯁꯤꯡꯕꯨ ꯊꯥꯛꯆꯔꯤꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯉꯝꯕ, ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯀꯟꯕꯤꯌꯨ, ꯑꯩꯍꯥꯛ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯊꯧꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯖꯔꯔꯣꯏ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯣꯌꯣꯅ ꯅꯪꯅ ꯄꯨꯔꯤꯕꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯒꯦ ꯍꯥꯏꯔꯛꯈꯤ꯫
ꯁꯝꯄꯨꯕꯤꯅ ꯌꯦꯡꯕꯤꯌꯨ ꯑꯉꯝꯕ, ꯑꯩꯅ ꯄꯨꯔꯤꯕꯁꯤ ꯀꯥꯅꯤ ꯍꯥꯏꯕꯗꯨꯒ ꯒꯟꯖꯥ ꯍꯥꯏꯕꯗꯨꯒꯅꯤ꯫ ꯃꯁꯤ ꯑꯩꯅ ꯂꯣꯟꯅ ꯌꯣꯟꯖꯔꯒ ꯏꯆꯥꯁꯤꯡꯕꯨ ꯊꯥꯛꯆꯔꯤꯕꯅꯤ꯫ ꯃꯣꯌꯣꯅ ꯌꯦꯡꯕꯗ ꯃꯣꯔꯥꯟꯕꯤꯅ ꯅꯍꯥꯟ ꯍꯥꯏꯈꯤꯕ ꯍꯩꯔꯝ ꯂꯩꯔꯝ ꯄꯨꯛꯌꯨ ꯂꯩꯌꯨ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯕꯗ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ ꯇꯥꯏ ꯈꯟꯗꯨꯅ ꯆꯠꯆꯔꯣ ꯊꯥꯗꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯝꯄꯨꯕꯤ ꯑꯗꯨꯅ ꯀꯥꯅꯤꯗꯨ ꯃꯇꯨꯝ ꯃꯆꯥ ꯑꯃ, ꯃꯁꯤ ꯑꯉꯝꯕꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯥꯟꯅꯔꯛꯀꯅꯤ, ꯃꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯍꯥꯏꯔꯒ ꯄꯤꯔꯛꯈꯤ꯫ ꯃꯣꯌꯣꯅ ꯍꯪꯈꯤ, ꯃꯁꯤꯅ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯃꯤ, ꯃꯁꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯣꯠꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯇꯨꯝꯕ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯃꯁꯤ ꯈꯔꯗꯪ ꯆꯥꯔꯕꯗꯤ ꯇꯨꯝꯕ ꯌꯥꯒꯅꯤ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯀꯥꯟꯅꯕ ꯄꯣꯠꯅꯤ꯫ ꯃꯣꯌꯣꯅ ꯐꯤꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯌꯣꯝꯁꯤꯟꯗꯨꯅ ꯀꯤꯁꯤꯟꯗꯨꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯊꯝꯈꯤ꯫ ꯃꯍꯥꯛ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯃꯥꯅ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯦꯛ ꯍꯦꯛ ꯍꯥꯏ, ꯏꯃꯥ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯣꯕ꯫ ꯏꯃꯥ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯅꯪꯅ ꯇꯧꯍꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯈꯜꯂꯨꯕꯗ ꯏꯃꯥꯗꯤ ꯑꯋꯥꯕ ꯑꯣꯏꯔꯦꯗꯣ꯫ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛ ꯈꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯒ ꯃꯣꯌꯣꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯏꯃꯥ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯀꯔꯤꯒꯤꯗꯃꯛ ꯀꯞꯂꯤꯕꯅꯣ ꯍꯪꯂꯛꯈꯤ꯫ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯃꯥ ꯑꯩꯗꯤ ꯏꯆꯥ ꯄꯣꯛꯆꯕꯗꯒꯤ ꯄꯦꯜꯂꯦ꯫ ꯃꯤꯒꯤ ꯃꯆꯥꯅ ꯃꯔꯝ ꯃꯣꯛꯇꯨꯅ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯑꯐꯕ ꯊꯕꯛ ꯇꯧꯏ꯫ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯒꯤꯗꯤ ꯏꯄꯨꯔꯣꯏꯕꯁꯨ ꯅꯧꯅ ꯁꯦꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯆꯥ ꯑꯃꯇꯪ ꯂꯩꯖꯕ ꯑꯁꯤꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯐꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯑꯍꯜ ꯂꯃꯟ ꯃꯅꯥꯛ ꯐꯝꯗꯨꯅ ꯂꯩꯄꯨꯡ ꯐꯝꯃꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯕꯤꯔꯝꯈ꯭ꯔꯦꯗ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯍꯥꯏꯔꯒ ꯍꯤꯡꯅ ꯀꯞꯇꯨꯅ ꯂꯩ꯫ ꯃꯗꯨ ꯎꯔꯒ ꯃꯣꯌꯣꯅ ꯈꯜꯂꯤ, ꯏꯃꯥꯁꯤꯅ ꯑꯩꯕꯨ ꯂꯩꯄꯨꯡ ꯐꯝꯃꯨ ꯍꯥꯏꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯁꯥꯎꯔꯤ꯫ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯒꯦ꯫ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗ ꯂꯩꯔꯤꯕ ꯂꯩꯄꯨꯡ ꯑꯆꯧꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯁꯨ ꯍꯧꯔꯤ꯫ ꯂꯩꯄꯨꯡꯁꯤꯒꯤ ꯃꯊꯛꯁꯤ ꯐꯥꯟꯗꯣꯛꯇꯨꯅ ꯐꯝꯂꯒꯦ ꯈꯟꯈ꯭ꯔꯦ꯫ ꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯐꯝꯗꯨꯗ ꯆꯥꯛ ꯉꯟꯅ ꯆꯥꯔꯒ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯐꯥꯎꯕ ꯍꯦꯛ ꯐꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ, ꯅꯪꯅ ꯆꯠꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ, ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯪꯂꯛꯈꯤ꯫ ꯃꯣꯌꯣꯅ, ꯏꯃꯥꯅ ꯁꯪꯒꯠ ꯇꯧꯗꯦ, ꯂꯩꯄꯨꯡ ꯐꯝꯗꯦ ꯍꯥꯏꯕꯗꯨꯗ ꯑꯩꯍꯥꯛ ꯂꯩꯄꯨꯡ ꯐꯝꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯆꯥꯒꯤ ꯋꯥ ꯇꯥꯔꯒ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯏꯆꯥꯁꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯂꯒꯅꯤ, ꯃꯥꯅ ꯂꯩꯄꯨꯡ ꯐꯝꯗꯨꯅ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯖꯔꯕꯗꯤ ꯃꯤꯔꯛ ꯇꯤꯜꯂꯒꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯖꯈꯤ꯫ ꯃꯥꯅ ꯐꯝꯂꯤꯕ ꯂꯩꯄꯨꯡ ꯑꯗꯨꯗꯤ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯆꯪꯅꯗꯕ, ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯉꯥꯎꯕ ꯐꯩꯕ, ꯁꯤꯕ ꯅꯥꯕ ꯊꯣꯛꯄ ꯃꯐꯝꯅꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯃꯤꯁꯤꯡꯅ ꯂꯌꯥꯝ ꯄꯨꯟꯐꯝ, ꯁꯔꯣꯏ ꯊꯣꯛꯐꯝꯅꯤ ꯈꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯣꯌꯣꯅ ꯃꯃꯥꯅ ꯂꯩꯄꯨꯡ ꯐꯝꯗꯦ, ꯒ꯭ꯌꯥꯟ ꯇꯥꯁꯤꯟꯅꯗꯦ, ꯑꯐꯕ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯅ ꯉꯥꯡꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯃꯥꯅ ꯍꯔꯥꯎꯅꯕ ꯂꯩꯄꯨꯡ ꯐꯝꯂꯒꯦ ꯈꯟꯗꯨꯅ ꯑꯆꯧꯕ ꯂꯩꯄꯨꯡ ꯈꯟꯗꯨꯅ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯝꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯄꯨꯡ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛꯀꯤ ꯐꯝꯗꯨꯅ ꯂꯩꯔꯛꯄꯗ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯇꯨꯝꯅꯤꯡꯂꯛꯇꯨꯅ ꯇꯨꯝꯊꯈꯤ꯫ ꯃꯥꯒꯤ ꯃꯃꯪ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯏꯊꯛꯇ ꯐꯝꯖꯤꯟꯗꯨꯅ ꯂꯩꯕꯗꯨꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩꯍꯥꯛ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ꯫ ꯑꯩꯗꯤ ꯍꯧꯖꯤꯛ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯇꯪ ꯅꯪꯅ ꯏꯜꯂꯨ꯫ ꯏꯁꯥ ꯄꯨꯝꯅꯃꯛꯁꯤꯗꯤ ꯂꯥꯏꯒꯤ ꯂꯥꯏꯋꯥꯅ ꯐꯥꯖꯤꯟꯗꯨꯅ ꯑꯩꯕꯨ ꯊꯝꯕꯤꯔꯦ꯫ ꯑꯗꯨꯅ ꯏꯊꯧ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯅꯪꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯈꯥꯗ ꯈꯔ ꯍꯣꯠꯇꯣꯛꯂꯒ ꯏꯔꯪ ꯂꯪꯕ ꯁꯤꯕ ꯉꯝꯗꯕ ꯃꯤꯠ ꯑꯅꯤꯈꯛ ꯅꯪꯅ ꯊꯦꯡꯅꯒꯅꯤ꯫ ꯃꯗꯨ ꯅꯪꯅ ꯀꯥꯏꯍꯟꯗꯅ ꯂꯧꯊꯣꯛꯂꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ꯫ ꯅꯪꯅ ꯆꯠꯄ ꯈꯣꯠꯄ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯇ ꯃꯗꯨꯗ ꯍꯪꯉꯨ, ꯃꯥꯅ ꯁꯣꯏꯗꯅ ꯇꯥꯛꯂꯛꯀꯅꯤ꯫ ꯑꯩꯗꯤ ꯁꯤꯕ ꯅꯥꯏꯗꯦ, ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯂꯥꯏꯋꯥ ꯍꯩꯕ ꯑꯊꯣꯏꯕ ꯃꯤ ꯌꯥꯎꯔꯝꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯨꯅ ꯃꯀꯛ 8 ꯊꯣꯛꯅ ꯀꯛꯂꯒ ꯂꯥꯐꯨꯠ ꯀꯥꯍꯟꯗꯨꯅ ꯁꯥꯔꯤ ꯋꯥꯁꯛ ꯅꯥꯍꯟꯗꯨꯅ ꯊꯝꯈꯤꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯅ ꯃꯤꯠ ꯑꯅꯤꯁꯤꯗꯪ ꯂꯧꯊꯣꯛꯄꯤꯔꯒ ꯅꯪꯅ ꯑꯩꯕꯨ ꯏꯔꯥꯠ ꯄꯨꯖꯥ ꯇꯧꯗꯨꯅ ꯊꯝꯃꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯇꯥꯛꯀꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯣꯌꯣ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯀꯔꯤꯅꯣ ꯍꯥꯏꯔꯝꯂꯤꯕ ꯑꯁꯤꯕꯨ ꯈꯟꯗꯨꯅ
ꯃꯥꯅ ꯍꯦꯛ ꯍꯦꯛ ꯐꯝꯕ ꯃꯐꯝꯗꯨꯗ ꯍꯣꯇꯣꯛꯇꯨꯅ ꯌꯦꯡꯕꯗ ꯏꯊꯦꯟ ꯊꯦꯟꯅ ꯂꯪꯈ꯭ꯔꯕ ꯇꯔꯨ ꯇꯔꯨꯅ ꯄꯥꯡꯕ ꯃꯤꯠ ꯑꯅꯤꯈꯛ ꯊꯦꯡꯅꯔꯦ꯫ ꯃꯤꯠ ꯑꯅꯤꯗꯨ ꯍꯦꯛ ꯊꯦꯡꯅꯕꯒ ꯃꯣꯌꯣꯅ ꯃꯤꯠ ꯑꯅꯤꯁꯤꯗꯤ ꯍꯧꯖꯤꯛꯇ ꯀꯣꯊꯣꯛꯂꯒ ꯊꯝꯕꯒꯨꯝ ꯇꯔꯨ ꯇꯔꯨꯅ ꯎꯈꯤ꯫ ꯃꯥꯅ ꯃꯗꯨꯕꯨ ꯈꯨꯡꯒꯠꯆꯔꯒ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯦ꯫ ꯃꯗꯨꯗ ꯃꯤꯠ ꯑꯗꯨꯅ ꯉꯥꯡꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯈꯤ, "ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯪꯒꯤ ꯏꯃꯨꯡꯗ ꯄꯨꯁꯤꯟꯒꯅꯨ, ꯅꯪꯒꯤ ꯏꯪꯈꯣꯜꯗ ꯁꯪ ꯃꯆꯥ ꯑꯃꯗ ꯁꯥꯗꯨꯅ ꯑꯩꯕꯨ ꯊꯝꯃꯨ, ꯀꯅꯥ ꯈꯪꯍꯟꯒꯅꯨ꯫ ꯅꯪꯅ ꯆꯠꯄ ꯈꯣꯠꯄ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯂꯤꯕꯅꯤ ꯈꯜꯂꯨ꯫ ꯅꯪꯅ ꯆꯥꯔꯤ ꯊꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯩꯒ ꯆꯥꯃꯤꯟꯅꯔꯤꯕꯅꯤ ꯅꯤꯡꯉꯨ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯣꯌꯣ ꯑꯗꯨ ꯊꯨꯅ ꯃꯤꯠ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯥꯅ ꯊꯨꯅ ꯃꯥꯒꯤ ꯏꯪꯈꯣꯜꯗ ꯁꯪ ꯃꯆꯥ ꯑꯃ ꯁꯥꯔꯦ꯫ ꯑꯗꯨꯒ ꯃꯤꯠ ꯑꯅꯤꯗꯨꯕꯨ ꯀꯅꯥ ꯈꯪꯍꯟꯗꯅ ꯀꯣꯉꯧꯒꯤ ꯀꯣꯛꯇꯥꯗ ꯐꯤ ꯐꯖꯅ ꯊꯥꯔꯗꯨꯅ ꯃꯗꯨꯕꯨ ꯍꯥꯞꯆꯤꯜꯂꯒ ꯐꯨꯝꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯆꯥꯅ ꯇꯧꯔꯤꯕꯗꯨ ꯃꯃꯥꯗꯨꯅ ꯎꯔꯒ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯏꯆꯥꯗꯤ ꯂꯩꯕꯨꯡ ꯐꯝꯗꯨꯅ ꯃꯤꯔꯛ ꯇꯤꯟꯕꯗꯒꯤ ꯂꯥꯏ ꯅꯤꯡꯕ ꯍꯧꯔꯛꯂꯦ꯫ ꯏꯃꯥꯒꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯔꯦ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯏꯃꯥꯅ ꯏꯆꯥꯅ ꯅꯤꯡꯂꯤꯕ ꯂꯥꯏ ꯑꯁꯤꯒꯤ ꯄꯨꯖꯥ ꯇꯧꯕ ꯍꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯁꯪꯗꯨꯒꯤ ꯃꯃꯥꯡꯗꯨ ꯈꯔ ꯐꯥꯟꯗꯣꯛꯇꯨꯅ ꯇꯩꯊꯣꯛꯆꯔꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯩ ꯂꯩ ꯀꯠꯆꯗꯨꯅ ꯄꯨꯖꯥ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯃ ꯃꯣꯌꯣꯒꯤ ꯃꯃꯪꯗ ꯃꯤꯠ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯃꯣꯌꯣ, ꯅꯪꯅ ꯀꯣꯉꯧꯒꯤ ꯀꯣꯛꯇꯥꯗ ꯑꯩꯕꯨ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯤꯕꯗꯨ ꯇꯧꯒꯅꯨ꯫ ꯅꯪꯅ ꯆꯐꯨ ꯑꯍꯤꯡꯕ ꯃꯆꯥ ꯑꯃꯗ ꯐꯤꯔꯣꯟ 3, 5 ꯅꯠꯇ꯭ꯔꯒ 7ꯅ ꯊꯥꯔꯒ ꯐꯤꯔꯣꯟ 3ꯅ ꯀꯨꯞꯇꯨꯅ ꯑꯩꯕꯨ ꯊꯝꯃꯨ꯫ ꯆꯐꯨꯗꯨꯁꯨ ꯃꯈꯨꯝ ꯈꯨꯝꯃꯨ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯩꯄꯥꯛꯅ ꯁꯣꯛꯍꯟꯕ ꯉꯝꯂꯣꯏ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯣꯌꯣꯅ ꯆꯐꯨ ꯑꯍꯤꯡꯕ ꯃꯈꯨꯝꯒ ꯀꯣꯟꯅꯅ ꯂꯩꯔꯨꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯧꯔꯒ ꯐꯨꯝꯗꯨꯅ ꯄꯨꯖꯥ ꯇꯧꯈꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯆꯠꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯗ ꯅꯣꯡꯃ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯇꯣꯡꯕ ꯃꯅꯥꯏꯁꯤꯡꯅ ꯄꯥꯎꯖꯦꯜꯂꯛꯈꯤ, "ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯥꯏꯕ ꯑꯈꯪꯕꯁꯤꯡ ꯄꯨꯝꯅꯃꯛ ꯇꯥꯎ꯫ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯀꯥꯔꯛꯇꯨꯅ ꯃꯍꯥꯔꯥꯅꯤꯅ ꯅꯥꯔꯤꯕꯁꯤ ꯂꯥꯌꯦꯡꯒꯗꯧꯕꯅꯤ꯫ ꯃꯍꯥꯔꯥꯅꯤꯕꯨ ꯐꯍꯟꯕ ꯅꯤꯄꯥ ꯑꯗꯨꯗꯤ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ, ꯃꯔꯧ ꯃꯁꯤꯡ ꯄꯤꯒꯅꯤ, ꯁꯅꯥ ꯂꯨꯄꯥ ꯄꯤꯒꯅꯤ" ꯂꯥꯎꯊꯣꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯣꯌꯣ ꯑꯗꯨ "ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦ, ꯑꯗꯨꯕꯨ ꯆꯠꯄꯗꯤ ꯆꯠꯅꯤꯡꯈ꯭ꯔꯦꯗ" ꯈꯜꯂꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯃꯤꯠ ꯑꯅꯤꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗ ꯃꯣꯌꯣꯒꯤ ꯃꯃꯪꯗ ꯃꯤꯠ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯅꯍꯥꯛꯅ ꯃꯗꯨꯒꯤꯗꯃꯛ ꯅꯊ꯭ꯋꯥꯏ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯃꯈꯣꯏꯒꯤ ꯑꯅꯥꯕꯗꯨꯗꯤ ꯍꯤꯡꯆꯥꯕꯤ ꯅꯨꯡꯁꯤꯠꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯀꯨꯔꯥꯎ ꯑꯉꯧꯕꯒꯤ ꯎꯅ ꯄꯨꯡ ꯃꯆꯥ ꯑꯃ ꯁꯥꯎ, ꯄꯨꯡꯃꯥꯏꯅ ꯂꯪꯖꯥ ꯃꯎꯟꯅ ꯇꯤꯡꯉꯨ, ꯀꯥꯞꯅ ꯎꯇꯤꯟꯒꯤ ꯏꯅ ꯀꯥꯞꯊꯥꯎ, ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯗꯨꯗ ꯌꯩꯌꯨ꯫ ꯑꯅꯛꯄꯗ ꯂꯩꯔꯝꯕ ꯍꯤꯡꯆꯥꯕꯤ ꯆꯠꯄꯤ ꯄꯨꯝꯅꯃꯛ ꯂꯥꯛꯇꯨꯅ ꯖꯒꯣꯏ ꯁꯥꯔꯒꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯆꯠꯂꯤꯕꯤꯗꯨꯅ ꯈꯔ ꯂꯥꯞꯅ ꯂꯩꯈꯤꯗꯨꯅ ꯅꯪꯒꯤ ꯄꯨꯡꯒꯤ ꯄꯨꯡꯈꯣꯟ ꯇꯥꯗ꯭ꯔꯕꯗꯤ ꯅꯍꯥꯛꯅ ꯁꯣꯔꯣꯛꯇ ꯆꯠꯇꯨꯅ ꯄꯨꯡ ꯑꯗꯨ ꯌꯩꯗꯨꯅ ꯆꯠꯂꯨ꯫ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯍꯤꯡꯆꯥꯕꯤ ꯍꯩꯕꯤ ꯄꯨꯝꯅꯃꯛ ꯄꯨꯡꯈꯣꯟ ꯇꯥꯕꯗ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯗꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯗꯨ ꯐꯅꯕ ꯍꯤꯗꯥꯛꯁꯤꯡꯁꯨ ꯇꯥꯛꯈꯤ꯫ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯅꯣꯡꯉꯥꯜꯂꯕꯗ ꯃꯍꯥꯛꯅ ꯀꯨꯔꯥꯎ ꯑꯉꯧꯕ ꯑꯃ ꯌꯥꯟꯗꯨꯅ ꯄꯨꯡ ꯑꯃ ꯁꯥꯔꯦ꯫ ꯃꯇꯝꯗꯨ ꯂꯪꯖꯥ ꯍꯥꯏꯔꯤꯕ ꯎꯆꯦꯛꯁꯤ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯟ ꯑꯁꯤꯕ ꯑꯃꯗ ꯅꯣꯡꯃ ꯃꯥꯅ ꯁꯝꯄꯨꯕꯤꯗꯒꯤ ꯐꯪꯍꯧꯕ ꯀꯥꯅꯤ ꯑꯗꯨ ꯇꯪꯈꯥꯏ ꯑꯃ ꯁꯥꯗꯣꯡ ꯃꯄꯨꯝ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯦ꯫ ꯂꯪꯖꯥꯁꯤꯡ ꯑꯗꯨꯅ ꯁꯟꯒꯤ ꯑꯄꯨꯝꯕꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯥꯈꯤ꯫ ꯃꯗꯨꯗ ꯂꯪꯖꯥ ꯑꯃꯗꯤ ꯃꯥꯅ ꯀꯥꯅꯤ ꯍꯥꯞꯈꯤꯕ ꯁꯥꯗꯣꯡꯗꯨ ꯄꯨꯟꯅ ꯌꯣꯠꯁꯤꯟꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯪꯖꯥꯗꯨ ꯂꯦꯛꯊꯔꯛꯈꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯇꯩꯗꯨ ꯄꯥꯏꯅꯈ꯭ꯔꯦ꯫ ꯃꯥꯅ ꯆꯪꯁꯤꯟꯗꯨꯅ ꯂꯪꯖꯥꯗꯨ ꯐꯥꯗꯨꯅ ꯃꯎꯟ ꯂꯧꯔꯦ꯫ ꯃꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯀꯪꯍꯜꯂꯒ ꯄꯨꯡꯃꯥꯏ ꯁꯦꯝꯂꯦ꯫ ꯎꯇꯤꯟꯒꯤ ꯏꯅ ꯄꯨꯡꯒꯤ ꯀꯥꯞ ꯊꯥꯔꯦ꯫ ꯑꯣ ꯍꯤꯗꯥꯛ ꯃꯍꯤꯅ ꯃꯈꯨꯠꯇ ꯂꯨꯞꯇꯨꯅ ꯀꯪꯍꯜꯂꯦ꯫ ꯃꯍꯥꯛ ꯀꯣꯅꯨꯡ ꯀꯥꯔꯒꯦ ꯈꯟꯗꯨꯅ ꯈꯥꯎ ꯑꯃꯗ ꯃꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒ ꯃꯃꯥ ꯈꯨꯔꯨꯝꯖꯔꯗꯨꯅ ꯀꯣꯅꯨꯡꯒꯤꯗꯃꯛ ꯖꯇ꯭ꯔꯥ ꯇꯧꯔꯛꯂꯦ꯫ ꯑꯁꯣꯝꯗꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯔꯥꯛꯄ ꯃꯥꯏꯕ ꯑꯃꯠꯇꯅ ꯐꯍꯟꯕ ꯉꯝꯗ꯭ꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯣꯌꯣꯅ ꯁꯅꯥꯊꯨꯡ ꯌꯧꯔꯛꯂꯕꯗ
ꯊꯣꯡꯁꯪꯕꯁꯤꯡꯗ ꯑꯩꯍꯥꯛ ꯑꯃꯨꯛꯇꯪ ꯀꯣꯅꯨꯡ ꯆꯪꯖꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯊꯣꯡꯁꯪꯕꯁꯤꯡꯗꯨꯅ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯅ ꯀꯣꯅꯨꯡ ꯆꯪꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏꯅ ꯍꯪꯂꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯀꯣꯅꯨꯡ ꯆꯪꯒꯦ ꯍꯥꯏꯔꯤꯕꯅꯣ?" ꯃꯣꯌꯣꯅ ꯍꯥꯏꯖꯔꯛꯈꯤ, "ꯏꯌꯥꯝꯕ ꯈꯣꯏ, ꯑꯩꯍꯥꯛ ꯃꯍꯥꯔꯥꯅꯤ ꯂꯥꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯊꯣꯡꯁꯪꯕꯁꯤꯡ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯃꯇꯪ ꯂꯧꯔꯨꯈꯤꯒꯦ, ꯅꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ" ꯍꯥꯏꯔꯒ ꯊꯣꯡꯁꯪꯕ ꯅꯤꯄꯥ ꯑꯃ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯗꯨꯅ ꯊꯣꯡꯗ ꯅꯍꯥ ꯄꯥꯈꯪ ꯑꯃ ꯃꯍꯥꯔꯥꯅꯤꯕꯨ ꯂꯥꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯍꯧꯏ, ꯃꯥꯕꯨ ꯊꯥꯖꯤꯟꯖꯔꯛꯎꯔꯥ ꯍꯪꯒꯠꯆꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯊꯨꯅ ꯊꯥꯖꯤꯜꯂꯛꯎ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡꯏꯟꯅ ꯃꯣꯌꯣꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯊꯥꯖꯤꯟꯈꯤ꯫ ꯃꯥꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯔꯤ ꯅꯃꯤꯡ ꯀꯧꯕꯒꯦ, ꯀꯗꯥꯏꯗꯒꯤꯅꯣ?" ꯍꯪꯂꯛꯈꯤ꯫ ꯃꯣꯌꯣꯅ, "ꯂꯥꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯒꯤ ꯃꯤꯡꯗꯤ ꯃꯣꯌꯣ ꯀꯧꯖꯩ, ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ" ꯈꯨꯝꯖꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯕꯨ ꯀꯌꯥ ꯊꯥꯖꯔꯝꯗꯦ꯫ ꯃꯍꯥꯛ ꯑꯁꯤꯅꯕꯨ ꯑꯅꯥꯕꯁꯤ ꯐꯍꯟꯕ ꯉꯝꯒꯗ꯭ꯔꯥ? ꯈꯨꯡꯒꯪ ꯈꯨꯡꯒꯪꯗꯒꯤ ꯑꯍꯩ ꯑꯍꯩꯕꯁꯤꯡꯅ ꯐꯍꯟꯕ ꯉꯝꯗ꯭ꯔꯕꯁꯤꯗ ꯃꯥꯅ ꯀꯔꯝꯅ ꯐꯍꯟꯒꯗꯣꯔꯤꯕꯅꯣ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯗ ꯃꯣꯌꯣꯅ, "ꯅꯤꯡꯊꯧ ꯑꯁꯤꯅ ꯑꯩꯕꯨ ꯀꯌꯥ ꯊꯥꯖꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯅꯥꯕꯁꯤꯗꯤ ꯑꯩꯅ ꯌꯦꯡꯗꯕ ꯌꯥꯗꯦ" ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯌꯥ ꯊꯥꯖꯗ꯭ꯔꯕꯁꯨ, "ꯃꯥꯏꯕ, ꯀꯔꯤ ꯀꯔꯤ ꯄꯨꯖꯥ ꯇꯧꯒꯅꯤ?" ꯍꯪꯂꯛꯈꯤ꯫ ꯃꯣꯌꯣꯅ, "ꯂꯥꯏꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯂꯦ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯣꯅꯨꯡꯒ ꯊꯪꯅꯕ ꯈꯨꯟ ꯈꯔ ꯆꯠꯄ ꯉꯝꯕ ꯈꯔ ꯆꯠꯇꯨꯅ ꯑꯅꯥꯕ ꯌꯦꯡꯕ ꯍꯧꯖꯔꯒꯦ, ꯉꯁꯤꯗꯤ ꯄꯣꯊꯥꯔꯁꯤ" ꯍꯥꯏꯖꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯤ, ꯀꯔꯤ ꯂꯥꯏꯌꯦꯡꯅꯣ? ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯡ ꯑꯁꯤ ꯃꯥꯅ ꯆꯠꯄ ꯉꯝꯕ ꯆꯠꯇꯨꯅ ꯍꯧꯔꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯈꯟꯈꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯃꯣꯌꯣꯗꯨ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯇꯨꯅ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯆꯤꯟꯗꯨꯅ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯄꯨꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯥꯏꯔꯒ, "ꯅꯅꯥꯏ ꯑꯩꯍꯥꯛ ꯑꯅꯥꯕ ꯌꯦꯡꯕ ꯍꯧꯖꯔꯒꯦ" ꯍꯥꯏꯔꯒ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏ ꯈꯔ ꯊꯥꯗꯣꯛꯇꯨꯅ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯌꯦꯡꯅꯕ ꯃꯥꯒꯤ ꯃꯇꯨꯡꯗ ꯊꯥꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯁꯔꯨꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫